ngase phongkhiba isel express tagi maroi bi ipauk sung khongwe sarakan ahan mada mayam na thamjage se minister na manipur gi kana hotnaringai da miyam gi mihut kharana delhi de satno wakatpasi ekaiba phawi tombi manipur de en beren lusing belenga sin asok isu kya ahing tumdana thengnaringi matam sida kana guma miyam gi mihut oiriba kharana delhi de satuna wakatli haiba tabasi yamna ekaiba phawi haina Shivasena Manipur Pradesh ki President Dr. M. Tombina Fongdorakli Musalman lining satpasingi senglab Ramzan tha mari lainana ngasi Paul gi babu prada leiba masasita iftar thoram pangthokpada pawmisung hangbo hangi pakum piraduna wapam si fongdokibane mangna makhatana hai CM Birena war on drug sanction Manipur gi popi thabada sel thadaba mioi phaw phagali Namit khudingi drug fogali drug sungpham kya thugai khre se minister na khona riba punamak se khoi hingmina se haibani akan balan sa tharibani jungle kokthok thingduna jungle nonglu singba na khona ribani tanja sida koki kang khara fat tawbusung punsilaga CM na sounding ba leibadigi koki MLA khara Delhi da sali kem tawi habatai madugi marakta mamang da minister oi khraba miyo yauna kharana Delhi da salaga kem tawi haba masada party na sinnaba political post phawbo handu habatai tanja sida center da makoina salaga complain ga tawi tabadi yamna ikai phawi kathokpagi thong khara leminasi natrabadi leibak si mang bata raiki aikoina ngasi thengnariba sabagi sang hengalagriba jungle kokthokriba drug ki issue kaya leiriba punna thengminaba sangi lenga asi leiringai da miyam gi tamak thabak khara tawramsi manipur gi satkhiba gari VIP gi oirabasu longthoklaga check tawriba si wanthok khangmina saiki iftar pangthokliba duga mari lainana wafam thamladun Dr. M. Tombina makhatana hai Musulman singi senglaba sakhen tha sina lamdam asida leiminariba furup masil gi marakta hena asetpa mari nungsinaba purak oirasano maduna tungi santi gi yumbi oigadoribani aikoi khudima kaidawnungda thadoknaba yaroi haba wafam kya thamkhena su paw sida makhatana su palakli atopa paw madanamo Miron bising kudong sa tapa mayongnari Tamelong district toksem area da analengi kudong sa marang kaina phangdabadagi mafamsida lairiba mirol bising kudong sa tapa kaya maru mayongnari haina district asigi medical officer Dr. Mazasunglu Gracie na phongtokre State Maternal Health Division of Prime Surakshit Matriba Abhiyan gi makara paikhatpa mirol bising gi khudol thoramasi tauksem da leiba primary health center pangtokibada CMO na wapamasi phongdokibani Ngasigi thauramadu mirol bisingda asu engam thuandana ba awareness piki Dr. R.K. Ratana yauna gynecology amadi medicine gi Dr. Taragani thuna mirol bisingi health checkup tawkhibaga loinana sugar hemoglobin singmagi tang matungna sulem test tawkhi mirol bisingna sagada bi hidak langthak sing sulem ni yentokhiba thauramadu da Gracie hai toksem PIC na khul nifugatar koli masigi makhara sub center mari ledi PIC sida Dr. ahum amasum nurse ahum khak ledi laboratory technician amata letri aduga ultrasound machine su yakidre mirol bising awaba mayuk nadi haidin su pawsida makhatana phongdorakli atopa pawmadana police na passenger bus amadagi yamlaba yungang singa kona na miyoy ma phare Imphal West District Police ki team amana night super passenger bus ama sek tawbud yamlaba yungang singa kona na miyoy ma phare yungang singa kona na faraba miyoy dudi Kuyathong polem lekai digi takhelambam sanatom saini fuguni pan apokpa loyalakpa kawi hari thaudo singa si ayuk pung 12 makhairum tabada Dimapur gi Imphal tamna lakpa night super passenger bus amada yungang sing pukre habi aknapa pawma Shakmai police station phangmodigi Imphal West district ki police ki SP Dr. S Ibomsa gi guidance makhara additional SPLO M Bisorj ki supervision makhara Shakmai police station gi OC inspector NG Johnson gi kaman makhara station gi team singna police station asigi gate Dimapur rom digi lakpa night super passenger bus ama khamdana sektawada aini yadab yungang sing yoromba thena hi yungang sing adu bus asida passenger oina yorakpa takhelamam sanatomna purakune haba khanghi pharaba yungang sing adudi Kingfisher can beer case kun Elstec case mari masum Starling Reserve half bottle case manga Starling Reserve quarter bottle case manga McDowell number 1 full bottle case taraga mathuya madi McDowell number 1 half bottle case taraga humdoi hari pharaba yungang singa duga kona na miwe dugi mathakta ain goeba thabuk lokona ba excise department kusina khre suhairi makasa tharak poina to papa omna India gi mi sing English singa ni yankai phawba leptana hengalaglaba matungda amu ta tharakani haina thajari UN
Indiana malemgi lebak sing manung khwaidigi mising yam leba ama oirakpaga loinana lakadoriba sei kuntra asida su leptana mising hengalakhi gani aduga masigi matung hantarakpagi sauna thajaba lei hani US ki projection estimate amada phongdorakre khwaidigi nauba United Nation ki data amagi matung ina malemgi khwaidigi mising yam sinabu namtharamlaga punamiyo crore samagani fuguni thuga point mark fuga taruk leiduna makok thongmada lerakle Sinagi hauzik leiriba migi masing asi puna crore samagani fuguni thuga point yang haikatreta leiduna malemgi ani suba mising yamba leibak oihaure haina UN World Population ki dashboard uthurakre exports singi mod matung ina India da hauzik khwaidi ki wangba fertility ki level da lak ani amati khongset asigi matung ina mising hengalakwi ki thawong asi leptana wangkhalakli sikiba migi mahut nauna polakpa angang singna silhaubi thagasi fertility level gi makhapona leibani masimangna mathangi mirol mi sing hengalakna bigi masa amoiri UN's analysis na piraku world amada India gi mi sing asi lakadori bisai kuntra asi da leptni hengalaki gani aduga matung dawada tamna tamna thaba horakani haina thajaba thamli English ngani ga kungani thuida form ki United Nations World Population Project ki matung ina India ki mi sing asi English ngani ga yankai phao bana mi crore samaga humfu taruka point ni pan phao yongna hengalaki gani haina thajari aduga sinana hauzik leiriba mi sing asi degi ta tharaktuna English ngani ga yankai da mi crore samaga kuntra ga mathoiga point tare na lakani hairi United Nations Population Funds UNFPA na piraku world hai lakadoribi English ngani kuntra phawbda leba sig ahal oiraba migi masing asi miyoi million sam ga mawdragan thu yoduna haujuk leiriba ahal gi mi sing sigi saruk ani oiragani masi maru oina kha thangba madi nungsup thangba state sing da leigani English ngani ga yankai phawbda India gi miyoi manga khuding gi amamam di ahal oiraba miyoi oigani maramaduna haujuktigi hauna oirakadaba phibam asi yenglaga leba sigi miyam no wokhal tabagi tanja lahugadabani matam adu fawda ahal oiraba miyuisingi haksel amadi setmilon gi section tharang sing section na lakot hawbagi tangai fadaba lairi haina UNFPA na makhatana phongdokre hauju oiriba India gi mi sing hengalakpagi demographic asi state amaga ka hena khetnabagi mongda lairi Kerala amadi Punjab ta ahal oiraba migi masing hengalaklaga Bihar amadi Uttar Pradesh na naha oiba migi masing hengalakani hainasu UN analysis ki team na phongdorakli UNFPA gi representative su oiriba Bhutan sleba ki director Andrea phongdorakpada hauju oiriba India gi miyoi 1.4 billion sigi manung naha oiriba sahi taraga manga de ki kunga mari phawg gi manung laiba miyoina puna million sani ga yankhai ga mari da lairi mara maduna anobu wakhalon puthoktuna madi ahenba resource puthokpu gi thorang khwai digi sauna khudong saba phangada ba laiba amoire maangna makhatana hai tanja asida nupi masa madi mapung farabi nupi masa nupi singda sapmana ba mai masing tamba madi haising mai khudong saba sing piduna technology amadi digital innovation da mai onsinduna information amadi power gi exercise piduna angang pokpigi apamba madi madugi haksing makoida phangalabadi khudong sadabadigi koktuna hena apapa maikeida purakpa ngambigi oitokpa lei hena sumangna makhatana phongdorakhrain su pawsda palakli Makasa tharak poina top pawman Manipur da ok pusilakpada athing mathamkhre Manipur gi wang madagi amadi yumlo naba Myanmar gi ok Manipur pusilakpa athing mathamkhre masugi matang da Manipur lenga ki Directorate of Veterinary and Animal Husbandry na thasi taraga ni thoida order ama thoktuna Senapada district ki SP Jiribam district ki SP Tenapal district ki SP amadi Kangpokpi district ki SP da khankhre Department ki maike degi thokiba order aduda African swine flu asi oksing da yamna toina sandorakli hairiba laina asigi treatment amasung vaccination asingba hauju phawbo letri North East State sing Arunachal Pradesh Assam Mizoram Nagaland Tripura amasung Manipura hairiba laina asi haukiba kumsa English ngani ga kundagi sandorakli laina asina maram oiduna okayamarum sikre haukiba March thada Meghalaya da laina asi sandoki India gi tuan mafam singdadi ikui-kuidana laina asi sandoraki maramaduna India gi tuan state sing Myanmar gi Manipur da ok pusilakpa thingli haiden su pawsta su phundorakli makasa tharak poina to papawmana sainangam khai paringi phibam phatre makhatana kan sena waina defense minister na army da khankhre China gi PLA troop sing thamliba du yenglaga awang thangba sector gi phibam adu adumak phatana leiriba maramna China ga tainari bu line of actuals control LAC paringda kana sena duna leina wangasi defense minister Rajnath Singh na army da khankhre
Army Commandersinggi Conference the Wangang with the Rasna Chingana Akana Wapam Sing P the Namalium Gakwe with the Hongliva, geopolitical Yahong Kangzinanava, armed forcing the upland of Yemasum, Madugi Matung in a Makogi Taurangamasum Lalong Sing Same with the Banaki. Awang Tangba sector the PLA troops singi deployment adugi maramna phiba madaluri ekhogi forcing maru in Indians army na LAC adugi security adu lenghandana thamnaba makhoigi kupsen sen aduna leiba du makhasa thagadabani haina sumang haiki ngamkhai da mathau tori balan mi khudimak ta khwai digi phabu kulai singmasum facilities pinaba honabada government na mathau taba thabak punamak sathari haibisi hangna nakhoi punamak na thajaba piri haina Delhi da conference aduna mang haiki Numit mangani ki Army Commanders Conference adu ningthokawadi ki hauki aduga China amasum Pakistan ga lona ribengam kai paring sing aduda India gi national security singnaba singi matangna khanaki Jammu and Kashmir gi matangna defense minister aduna mafam adu shanti amasum tangdu laitaba ure amasum terrorist activity singi masing adu singthani oiba oina hanthari ki awang nopo state sing nasu Indian army na satakiba operation sing adu gi matungda security gi phibam phanayamna Fagat Krihan is Mang Haki, Masi Oidunasu Equin Santigi, Tamlamba Gorbamina, Honariba Singasi the Singarakpa, International Organization Singi Matata, Kupna Ying Sinduna Labor Tai Hana Defense Minister Makataki. Lan Miamasum ex servicemen Kudimaki, Nuaya Favasi to government Kimaruipa Pandamadoni. Levas security kitama armed forcing at Havaktori, but Maramna, Makogitama government Sina, Toy Haksang Yan Honari Hennis Mang Nike. Army Commanders Conference asi say kudingi April amasum October da pangthokpa FX level thoram amani hainasu paus da makhatana su phungdurakli makasa tharakpo ina to papamna layeng nabagi dam Nepal president aims Delhi da purakre Nepal gi president Ramchandra Paudel sor honbigi awaba leibidi thama gi manung anirak su ko ina mapamsi hospital amada laikhraba matung layeng nabagi dam mahak ngasi yumsaki sunumita Plena India Purakre Maki press advisor do Fondokre President Paudel say Hundraganipa Leva Poponumita Mapamasigi the District Hospital Minsankre Investigation of CS infection of funky President Paudel All India Institute of Medical Sciences aims New Delhi the laying Sataragani Magnasium Sukasunumiki Ayupung Taramakairum Tavada Air Ambulance Amadi India Purakivani Hina President gi press advisor Quirans O'Connell Nike. Leba Popo Numita Maki Haksangi Pibam Hangnava Prime Minister Puspa Kamal Dahal Deputy Prime Minister Masum Minister for Defense Purna Bahadur Karkayam Lusung Bikana Mapunaki. Hauki Besayol Maki Sakau the Naba Amagi Matanga President of the Fondoki. April Amad Ahanboy Namak Mapamsi Hospital Madaleki. Maki laying Ningtizan as a Tanabagdama, Health Secretary Duna Lusingo government officials singi Timama, Tanaba, Leba Pokunumita, Cabinet Mipam Amana Wet Blocky. Timaduna Mokoki report Tagalaba Matunda, President Gilaying Adugi Matanga, Makata Borep Singloni, Prime Minister Puspa Kamal Dahal, Prasandana Lusingba Mara, Setaba Collisions government, Awaboko Moina, Nepali Congress President Paudel Bohoki Patada, Nepal Ganabo President and Duoina Kankivani. Nepali Congress amasum Prime Minister Prasandana Lusingba CPN's Mau Center yauna Party Nipan gi Alliance ki apun mamire bam oina President Paudelna Parliament ki lawmakers ani ga taraga maria masum provincial assembly members sa hunga yang khagi nithui gi board function su paus da makhatana spalakli atopa pa madana Bengal gi Haurada tukan sa marum mai sakre West Bengal gi Haura district yum sa kaisa gi anganbada market ama maina sakhi beda dukan sa mena mai sakre Oloberia police station gi area gi manungsana laiba Siangal gi Lutlo bazar hingnungai aduwai da mai du salakhi bani haina official sungai ki mai sakpa du tuna sandura khi beda gi matam khara gi oina sawa kya khara yauna dukan sa mena tuna sakre Fair tender tarana mai du muthanaba pung mari hena khonaraba matungna mai muthapangam khen so official singaduna haiki thaudu odur mi siba lekide adubu mai sakliba dugi maramatu khangtri maduna mangta anki baduna lepna bo honari mai sakwa du lupa lak kya gi posai mangan khre haina su lalon bisingna haike na su paushida su phungdorakli Makasa Tarakpo na to papamana Mikhal gi star campaigner singi list Rajasthan gi hana gi deputy minister Sachin Pilot ki maming yaudre Say Sigi Metara the Pangtuko the Karnataka Legislative Assembly Mikal Gamari Lane Tuan political parties in the board Komigitava Kan Kalapagulina
public rallies park sana pangthoknarakli Congress Party ko ni state asida hausi ruling party oiriba BJP bu maithiba pinabagidama akan mamongdo honaba hawkhibaga loinana mathang thara pangthokudriba mikhala sigumari leidana party asigi star campaigners singi list ama thokra hari report singi matungina Karnataka mikhal gi oina Congress ki star campaigners singi list adura Rajasthan gi hanagi deputy chief minister Sachin Pilot ki maming yorokidre adumainama party asida nauna yorokhiba Karnataka gi hanagi chief minister Jagadish Shetar gi maming ni yawe hari ngasi thokiba list adura Congress ki star campaigners sing oina yorokraba singi manungna Rajasthan gi chief minister Ashok Gehlot Chhattisgarh ki chief minister Bhupesh Baghel amasung Himachal Pradesh ki chief minister Sagakhawinਦਰ Singha suku yauki Rajasthan ki chief minister Ashok Gehlot amadi hanagi deputy chief minister Sachin Pilot ani ki marakta yanadaba kya laibana maram oiraga star campaigner singi lista Sachin Pilot ki maming yaroktaba oiramba yai haina thajanari Rajasthan hausik lariba chief minister Ashok Gehlot na lusingba lenga asina mamang matamda leramba BJP lenga la toramba aranme kya gi matakte action lokhati haibigi dama Sachin Pilot na ma masagi government asigi mayokta khongjang sangsin kibani hari amaramda lista yorokraba lusingu singi manuna Congress president Mallikarjun Kharge hanigi president sing Sonia Gandhi amasung Rahul Gandhi P Shashi Tharoor P Sitambram Jairam Ramesh Priyanka Gandhi Vadra Siddharamaiah DK Shivakumar Pamoili MB Patil Satish Jarkiholi amasung DK Suresh GC Chandrasekhar na singbo lusingu kaya yauri hain su paus na makatana su fongdorakli amaromdana Amit Shah da phone tawki haibagi khudam puthokpa ngamlabadi pham thadoke Mamata Banerjee Trinamool Congress na National Party status mangkraba matung hiram aduga mari lainana party asigi supremo Mamata Banerjee na Union Home Minister Amit Shah da telephone tawduna wari saki hain report kharana pankhiba adu West Bengal gi chief minister su ori with Trinamool gi lusingbi Mamata Banerjee na akan mongna yaningdaba phungdokhibaga loinana karigumba mahakna Home Minister Amit Shah da telephone tawki haibagi khudam puthokpa ngamlabadi chief minister oibidagi toki haina challenge tawkhre State Secretary ta pangthokpa pawgi mifamada wangang laduna chief minister Mamata Banerjee na phungdokhibada Union Home Minister Amit Shah da Trinamool Congress na regional gi thakta handharakhiba adugi matangna telephone na wari saki haina phungdorakdiba asi tabad angapapui opposition na laidiba Shobendu Adhikari na wapam asi phungdokhibani National Party ama oibigi eligibility adu yenglaga Election Commission of India na laurakiba phireb asida maki party na waroba mataliti aduba party asigi national status amu hanjin hanabagi damak Union Home Minister Amit Shah da phone tawki habisidi yaba ngamloida wapam amani hauji opposition leader oina laidiba Shobendu Adhikari matamamada mahaka yamna naknana satminaramba miwemani Shobendu hawkipa kumja English ngani ga kunga matugi election mangoinana Trinamool Congress tagi tolaga BJP da yawkhibani mak masagi oizaba thiba lusingma mane maramaduna makna phongdokliba wafam singa sida miyamna thajaba su tawridabani haiki Chief Minister na Banerjee na makatana phongdokhibida hiramasigi matangna opposition ga onsinaduna mahakna marai tawnaba pamde masigi phirepti state asigi miyamna lawgadabani haideni su pausna makatana su palakli loisilakpoina tenba paw manamo Gangster atik hatpada senab sing numit mari ni police custody thajingkhre Uttar Pradesh ki hana legislators oiramlaba gangster atik Ahmad amasuma ki mayamba Ashraf nungmen kaptano hatpada senaba mi hunga sikona numit mari ni gi oina police custody thajingkhre gangster atik hatpada senaba Labses Tiwari Muhit amasum Arun Kumar Maurya ngasi police ki akan section thorang loinana Prayagraj Chief Judicial Magistrate ki mamang na putuki police na makoyom adu numitare ni remand pi na court haijaki amaramda court na makoyom madunga sinungtul pung ani degi hauraga thasigi kunga humdagi pung mga phawba numit mari ni ki oina police custody da thajinana order tawkhibani haina government advocates Gulab Chandra phungdorakli panma yabde hawki pathang numita atik Ahmad amasuma ki mayamba Ashraf Check-up ki dama Prayagraj libo hospital puduna lakhibane mak lakhibadu da permission wang pohang tawna bonaki matamadu da paumi sasinaduna yorama miwe humna makoyani nongwena kaptuna hatkibane haidi adu hauji ko ina di meyam paw si matang sa lusinjarage mas meyam pun ana update ngaminasi